Paodam 8Th tabiribasingbu ahanmamaktada binitana taram noksabagaloyana kurumjari. Hauzik Paodam asigi maroyo pau thamjari. Phubala maning local ki high canal manakta leiba local da cookie militant singa khulngakpa volunteer amadi state force ki apunba team ga nomai kapna khre. Torbung Banglada cookie singya siba chang phumaloy haibagi Thajaba Chief Minister N Birena Pirakle haina Coordinating Committee of 27 Assembly Constituency gi convener L Binod Kumar na phongdokre. Mapan suba National Handloom Day thorom pangthokre loinana Kumal lampakta hangliba relief camp ta angangani gi swasti puja pangthokre. Mapungoy pau sandona pijari. Bisnupur district ke Morang police station na konba Phubala maning ge high canal manakta leiba local da thabak shuba changluba lomi singda cookie militant singna nomai kaptharak padagi maitai khulngakpa sing amadi state force singna su handuna khut thokna kre. Thagdok thopam dagi phangba pauda ngasi ayu pung 6 khara helakpada Phubala maning ge high canal manaki local da lomi singna low suba jatki Matamaduda Surasanpur district ki manung chanba Pamyang amadi Chingphai ani gi area dagi khulai matik chana paiba cookie militant singna Lomi sing tamna nomai round kaya kaptharakhi Lomi singda nomai kaptharakpagi pawdu hek tabaga manak nakpada leiba maitai khulngakpa volunteer singna hana changlak khut hanki Paodu tabaga Bisnupur district police amadi anishuba IRB ge ahanba personnel sing laktuna nomai kapna baduda yauselakpadagi cookie militant sing adu handuna senkhiba cookie militant sing adu maitai volunteer sing tanaduna makhoina leiramba yum kharasu amanga ta thonki nomai kapna bagi Paodu tabaga BSF amadi Sikh regiment ke ahanba personnel sing nomai kapna riba mafam aduda lakpadagi cookie militant sing adu mafam adu thadoklaga chatkhibadagi nomai kapna ba adu lepki Nomai kapna baduda state force amadi maitai khulngakpa volunteer singi maikaida sopan amata yaukhidrabasu cookie militant singi maikaida di sauna sopan amadi asiana nanglamba yai haina panari ngasigi nomai kapna badugi matangda maira paibi amana phongdorakpada Cookie militant singna Bisnupur district ke Phubala amadi Thinungai maningi local da thabak shuba chatpa lomi singda nomai kapsalakuna attack torakpa si ngasina ahanba nate mamangdasu kayara hana attack torakiba laikre adubo Cookie militant singi mathakta state amadi center gi lokhaliba thabak asi peningai oide ngasi asisu karigumba khulngakpa volunteer singna matam sana sangsillamdragadi thabak suba chatpa lomi kaya asiana yauramba yabani adubo khulngakpa volunteer amadi state force na matam sana lakpana asopan yahodabani maramasina asigumba cookie militant singna chatharakliba ka henba thong asi micham miyamna khangba ngamdre karigumba center amadi state sida paliba BJP gi lenga ani asina cookie narco terrorist singa sibu thengnaba ngamloidaba oiragana khunja singna oina ngamnaba thengnajarage madugi ayabadu lengakna miyamda pithokpiro khunja sing khangba ngambagi wangmada laikre haiki Thogli Beirang asida Central Paramilitary Force sing leiragasu karishu kanadre Central Force sing na cookie singi misang sangduna leire Manipudagi Central Force sing hanbikro Manipuda leibiranu haina ngasi nungtil Bisnupuda leiriba maira paibi imaibel sing na Bisnupur bazar gi tidim lambida lakpa BSF ki gari sing thatuna halankre imaibel sing na nong marak aduda BSF ki gari sing satpa yaroi haina muknabasu thoki Haukiba August ki mangagi nongalamdaida kwakta war number nipanda cookie militant singna miyoi ahum tamthina halambagi thodok aduga mari leinana Bisnupur district police ki SP na lusingba commando team amana cookie khulai paiba laloba sing phanaba honabada mapan suba Assam rifles na lambi thachinduna chatlan khidaba thong adugi mathakta phagakchau ikhai police station na Mapan suba Assam rifles ki mathakta FIR case amal lokhat kre phagakchau ikhai police station ki oshi Amana Hai
August mangagi ayu pung taruk minini fu taba matamda Kwakta Ward number 8 Kutuk Wali Masjidta Kukila Loba Khara Leire haibagi pau phangbadagi mafam aduda operation chathanaba police ki team adu sangsilakhi maduda mapan suba air gi kangbuna lambida makhoina tonglakpa Casper gari ama phaijinduna sanghankhide maramaduna militant sing adu makhoina saphagadaba mafam amada sensinki numit adumakta da police ke maikaidagi phagwakchau ikhai police station da wakat charol ama pisalakpadagi police station asigi ASI MDGL hakna case ama lokhatle FIR number 9288/2023 PGC IPS under section 166186189 353-506 amadi 34 IPCSE lokhatuna makhatana thijinbagi thabak paikhatpa hore hairi Aikoi masel amana amada maral sinabagi mahutta aikoi puna Manipur sibu Kaihanba Pamdrabadi Center da Manipur ki praja sing asi India ki citizen ama oidabra haina chap chaba pakhum pihanaba honaminasi haina forum for restoration of peace na phongdokre ngasi Manipur press club da pangthopa pawgi mifama da forum for restoration of peace ki convener Asang Kashana hai Tha ahum helaklaba Manipur ki wathok asi phagalakpagi mami ude Santi hanjalaknaba kaya amana honorabashu hena laibak thibaromda sangsilakli masida state government ki oina concrete decision policy karino haiba miyamda thambiba ngamdrabas nina state government na irang asi yengduna control toba ngamdaba si ikai ningai ni amadi oiriba phiba masigi daita sarkar da tainafam thoi center na su hojik phauba thokliba irang asida wapama phauba phongdoktaba center ki leader sing laktuna peace dialogue initiative lokhat loidaba si lamdama sigi praja miyam asi tasena insult tobani maramasina amana amada maral sinaduna leibagi mahutta praja mayam hogatuna center da wahang hangbagi matam yore Manipur thugai ge haibra aikoi masel hana halaga loisilalaga mulhalage haibra masigi chapchaba pakhum aikoida pigadabani haiba maikaida sangsin minabana asumba khongjang oigani haiki Nomai pai haiduna misam prajada live attempt tobasi maikai animaktagi tokpiu karigumba aranba pawamana lamdamasa leminariba phurup singi praja singda solakpa matamda hauze oiriba phiba masidagi hena sathiba mai ama salakani haibasi aikoi praja miyamna mitna singna leiba matam oire phongdokki Haukiba August ki tang manga da Nongpok Sekmai Police Station na konba kakmayai khulda leiriba khulngaliba MR IRB bunker dagi nongmai munna hona kiba thaudo adubo akan ba mong da condemn tawi haina apun ba mera paibi lo ampal Nongpok Sekmai gi serol amana phongdorakli serolas na makhata kibada haujek tholiba kangluki irangas na he haurakiba matamda Nongpok Sekmai Police Station na koliba mafam singa sida Nongpok Sekmai Police Station amadi Thobal SP gi miyeng makhada state forcing deploy tawduna Tampak ta leiriba micham miyambu ngak senduna lakli loina hokiba tangka kaya dasu tongan mafam kaya dagi lakpa miyoi singna Nongpok Sekmai Police Station dagi nongmai laknaba hona kiba thodok kaya dasu Nongpok Sekmai maira paibi amadi akoibagi miyam na ngak thokduna laklibani Nongpok Sekmai Police na koli mafam singa sidi chingkhong singya su oibana hena sensitive oiba mafam su oiduna lakli Asuk tanik na leiriba mafam asidagi nongmai munba haibasi yamna wakhal tadaba thawang amani haina amukasu nongmai laknaba honaramliba mafam asidi achoba station ama sunate singkhong singyada leijaba khulnga bunker ni aikoi micham miyambu ngakpi senbiriba sigumba security personnel sing leiriba mafam asdagi langi namada nongmai lakani haina honarakpa sidi aikoi masal gi marakta kanagumba kharana atamnana silakpa thausil mali asigumba aikoi masal gi marakta khaibung tahanaba silakpa amadi singsep tharakliba si taraina lode Thaudosa January ba wakhal yaudra miyoi singa sibu athuba matamda mari leinaba singa thidok piu masigumba wakhal yaudaba thawang asi amu hana thoan biganu haina su ampal gi zerol asina phongdorakli Torbung Banglada Kuki Singyasi Bahaksang Pomaloi Masigi Mapungaiba Thaudang CMN Birena Logani Haina Thajaba Pirakle Haina Coordinating Committee of 27 Assembly Constituency Convener L Binod Kumar Singhana ngasi Kwakaitel Thiam Lekai Daleba Kwakaitel Thiam Lekai Youth Organization gi office da pangthokpa pawgi mifama da phongdokre mana makata na hai ngasi CM ga unaduna committee asigi maikai degi wafam ahum pukhatki
Kari marangidama emergency assembly mifam phamdribano haina committee asigi maikaidagi hangba matamda CM na house mapung phadaba maramna house na loba resolution sing Parliament ay kay kumnaba watkani khanbadagi kaudabani haina kumlakpani CM gi pakhumasi apenbo oide Kuki singa central government ka aronba mari lainarabra haina hangba matamdasu laite haina CM na pakhum pirakhi loinana Torbung Banglada Kuki singi mongpham oigani hairiba asigi matangda hangbada mongpham oheloi madugi chapchaba thaudang mahakna logani adubo lambida central force lakpa matamda miyamna ayat atpan pibiganu haina su CM na appeal toraki hairi CM na piri bathajaba si karigumba thabak ton thop taba taragadi committee asna kanba khongjang sangsilagani loinana Manipur amadi mapalda khundariba miyamna hayeng numidang pung mapan taba matamda masa masana lairiba mafam aduda leptuna Manipur ge assembly session hayeng mak phanggadabani separation administration laiba yaroi amadi Manipur ge satang kaiba yaroi haiba kholau ahum asi punna lauminasi haiki yaroi habisina ali su kholau amtaga hanjage Manipur da to ahum su kholau da Manipur gi saktam kaiba yaroi habisina ahum su kholau haiba kholau asi Manipur da laibiba nikung khudi makna nimidang gi pun mapan taba matamda amat toina isa na laiba mafam isa na tabak toriba tabasinga do tan minit amakatang hak lekiraga kholau ase punna lawmina si haina Manipur pumbagi mafamda Manipur niyam mafamda Coordinating Committee of 27th Assembly Constitution thamjai Lamdamasta tholiba irang hena kanslak lebasi MLA tarana Manipurda separate administration talak padagi ni haina saknai raba veteran politician Ozoina phongdokre ngasi Manipur Press Club ta pangthopa pawgi mifam amada mahakna hai BJP gi taret KPA gi ani amadi independent MLA na me tarani thoida Manipurda separate administration ama thambina ba talakhibagi matangda madu unethical oi haina Manipur Legislative Assembly gi Speaker da me tarani panda complaint file ama tobadu thani leiraga House ki Privilege Committee na yengsinki loinana Prime Minister amadi Parliament ki Speaker da so hairiba waphamasi khangan khibaga loyana PMO office tagi hairiba complaint adu Assembly gi Ethics Committee na thabak lokhalakre haina pakhum pirakre adubo House member amana House ki Privilege sokpa thabak torakpa matamda House ki member natraga member singna thabak lokhakadabani adubo kanagumba amatana madu tawkhide MLA tarana Manipur Legislative Assembly gi Privilege phongna sohalak aba phawbada lemhoriba legislator sing asina complaint amata tawdriba karigino aduga nupi macha amana wangang lubada House ki Privilege so I haina atamnaba mahaki mathaktadi complaint tawri loinana BJP Manipur state na makhoi gi MLA tarena separate administration talakpada karishu haidana tumina lairiba karigino makhoi gi mathakta party gi rule gi matungina thabak paikhatpam thoi haiki Magna Hai MLA Tarana Constitution of India ki Article 3 ki makhada Manipurda separate administration natraga separate state amat talibasi chatnaba yaroidaba amani phongdokhi ngasigi pawgi mifam aduda hanagi MLA NG Bijoy amadi RK Anansu saruk yakhi Jiri Development Organization JDO na ngarang numidang pung nipan badagi pung kunmari oina Jiribam district oina kokhiba general strike aduna maram oiraga bangi mami chauna tari school college office amadi kaithal sing thonglona ki thoningdaba thodok thoktanabagi security force na ngak senbagi thabak paikhatli banasiga mari lena Jiri Development Organization E Dewana phongdorakpada haukiba megi tang ahumdagi Manipur leibak miyamgi oiba sida ikhang khanghaudana Pamachoba Pariba DC amadi SP bu kudakta Jiri Bamdagi transfer toba si yaningdaba phongdopo oina handak thagi tang ani press conference AG MP office da tokraw matung leibaki phampariba singna kaisu khanbiraktaba Jiri bu thawai usitawa mongda khalakpa Jiri prajabu kaisu laitana khanba wakhalona sidagi Jiri Development Organization JDO na banasi torokhibani Tauriba banasida manungda Manipur sarkarna thabak oina onthok piraktrabadi ate atopa khongjang kaya ama sangsilakhigani haibagi sem saba kaya ama leire haina phongdokki
Youth Signing Association Tolan Kunamadi Sinlaima Weavers Producer Cooperative Society Limited Anina Sinduna Mapan Suba National Handloom Day 2023 Community Hall Sribar GP da Pangthokre Thoramasida Rupes Barman Chairman Kasari Dimasa and Barman Development Council L Harilan Singha Assistant Director Handloom and Textile Karimganj NG Elina Devi Circle Inspector Handloom and Textile Kashar Dinesh Chandra Gupta LDM PNB Circle Head Silchar Mohindra Singha Senior Scientist Central Silk Board Paliapul Rubber Shinker Likmabam DDM Nabad Kasana Singh Basinga Dice the Punky Toranga Marilena Pisalon Sagi Lamda Handok Toyonga Tabak Surak Libadagi Kangatuna Best Weaver Marie Best Master Trainer Amada Manasu Piki S Bina Devi Bu Best Master Trainer Aduga Asarani Barman Jamuna Devi Basanti Devi Amasung Siamola Singada Best Weaver Gi Mana Piduna Puning Tawatki Mana Sida Lengan Piamaga Memento Amamanga Yauri Taramasida Pisalon Saga Marilena Mitung Singna Wangangki Thasigi Tang Tareta Moreda posting Taduna Matau Toramba Pip Airbigi Person Sanabam Bumcha Sahi Kulumdoya Pokpa Sanabam Ingoba Yaripo Yambembo Dengi Lena Naduna Manung Matam Chadana Lekidabada Mite Council Morena Tamoi Song and White Tabagalona Awa Pongdok Jari Mahagna More Miang Gidamak Soktabana Dana Matau Nintina Pangtolamba Madi Matak Tongbo Pishagi Discipline Ngakna Matau Tauramba Punamapusu MCM na Mahapu Awang Batakta Ikai Kumnaba Uchari Maki Tawaina Igna Signa Mapugi Mapamda Lairuna Bagidama MCM gi member Signa Mina Ani Tumina Letuna Mapugi Mapamda Tony Jaki Amadi Imung Manuna Tenariba Wabadasu MCM na Saruk Yajari Haiki Paugi Maraktana Tenba Break Ama Pijari Nauna Hangdok Jare, Handakta Inau Nauna, Kapting Paji Laikai Museum Parengda, Ingna Chikna Study Taunaba, Athenaeum Study Hall Ama Hangdok Jare, Pangbiga Bakudom Chabasing, Private Cubicles, Private Locker, Unlimited Wi-Fi, AC Study Hall, Daily Newspaper, Discussion Room, Lunch Area, Complimentary Beverages, Introductory fee na lupa lising ama, akap na basit masingni, matam ayupung karuktagi nuwidang pung mapal, akup pamarol gidamak, mobile number 9366064817 da contact tawbiyo. Break Makatarakpa Paodam Pijari Manipura me Humdagi Horaga Toliba Kanluki Lana Sinamara Moraga Tongan Tongama Ponka, the Lanzen Raklaba, Miron Bising Kaktagi Oina Lainaba, BJP Manipur Pradesh Kimi Makada Kumalampa Youth Hostel, the Hangliba Relief Kemta, Ngasi, Angang Anigi Swasti Puja Pangtokre. Churachandpur dagi Junamada Relief Kamasa Lakiba, Sangubam Ibung Chamadi Sophia Anigi Masanu Pamadi, Serau dagi July Nipan the Lakiba, Ningtozam Manos Amadi, Matoigi Masanu Pigi Swasti Puja Asi Pangtok Pagaloyana, Angang Nupa Sigi Ming, Bidia Sor Aduga, Angang Nupia Sigi Ming, Lilicha Haina Ton Kre. Toranga Marilena, Swasti Puja Sida, Akanaba Mieng Sanduna, Matiang Pangkiba, Saibam Laikai, Kanglabung, Lerakte Leiba, Chokhat Kongtang Mera Paibi Luki General Secretary PS Indira Nahai Nupi Oibi Singi Oina Mirolingai Matam Tabum Tara Haibasi Yamna Maru Oiba Matam Amani Togliba Lanas na Maram Oraga Luraba Matang Asida Lanjena Riba Singbo Akanaba Miengaloyana BJP Manipur Pradesh ke President A Sardana Section na Senabasi Tagatli Angang Unaraba Matungda Mamagi Mapamdagi Miyoi Kaya Laklaga Yaipa Mangol Pinabani Adubo Lana Sinamaram Oraga Masi Kudong Chadaba Mayok Nabana Mayra Paibi Amo Oina Tabak Asi Paikat Pani Haiki. Iba Angang Ani, Amana Serau Dagi, Serau Tongka Lekai Dagi, Apagi July Nipan Lakiba, Aduga Amana, Chuchanpo, Mata Lekai, Mete Lekai Dagi, Hariba Angang Ani Sigi, Sosison Munimini, Sosison Munimit Asida. Tasing Lantina Regalaiba Angang Sing Siko Konimita, Magi, Mungi, Mipidi, Mapangi, Mungi Mina.
ngamjaba khade su poraktana ngang sing makhoi yai mangol pige da banu meda sida makhoi gi upai leitrabanina akhoi sabam lekai gi mera pai be khoina tasengna akhoi ngamjaba lekai gi maibel akhoi mera pai be khoi sina khatra ngamjaba khaina jarakanda hairiba akhoi gi thorong sida angang ani si yai mangol se pi laksa Bisnupur district ke Oinam Kendra ki manung delaiba Oinam Government Higher Secondary School da hangliba relief camp te lairiba inmate singbu senabada choba thodang lauriba angawadi worker helper singna inmate singa relief camp te laiba awat apa sing mention ba oina mayamna tumna himna bada sinariba mon masing suna leitabadagi mayamna mateng panglakpa setna inadraba phi sing aduna mon seminaduna awanungai wari sanaraga pothaminaduna leiramba ms tv na thengnarakhi Hiramasida ms tv ga unaduna wari sanabada anita kobi angalwadi worker amana phongdorakpada sarkar amadi mayamna budi tumna himnabada sinariba mompak amadi mon mayam ama pibirakli adubo mi masing yamna leibanina mon sing sunadabadagi mayamna pibirakpa phi sing adu inmas singda khalalaba matung sijinaba yadaba phi sing aduna katina kaklaga mon sembani aduga afaba phi aduna thuppaga hayangwai sinabasu yanaba mongda mon sembada haple angang masing su yambadina mon masing sunaba araiba phi sing asina semjabani haina phongdorakhi Churachandpurdagi lanjalakpi pukrambam memcha kobi amana phongdorakpada government amadi mayamna mon pibirakpa sunadabadagi sijinadraba phi sing aduna angalwadigi icha sing asiga mon tujabani haiki inmate tombi kobi amana phongdorakpada government amadi mayamna relief camp asida chaba thakpa walhandana budi thambiri adubo sel thoktabadagi relief camp asigi manakta leiba miyoi singda kulang kumjage haijaduna kulang kumbasu yauri loinana sab saba amadi dup sabasu yauri thabak akanba suba ngamdraba ahloiraba ikhoina relief camp asigi awala passing mention ba yaujabani adubo asumna kayam kuina laikhidoino ekhoi yumda hanjarage isagi yumda leiba pami lengana thobada lana si loisin biduna yumda leiba phanganbiyo haina ms tv da paudam lakhi panbayabadi relief camp da hojik nupa nupi puna inmate masing jama kuntrani toirom leidi relief camp te leiba miyoi singna sel thokpham leitabadagi low khulang kumbayaw sab saba amadi dup chaba tawduna sel tanduna lehoba thengnarakhi ꯑꯩꯈꯣꯏꯅ ꯁꯔꯀꯥꯔꯅ ꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯇ ꯂꯩꯕꯤꯔꯤꯕ ꯃꯈꯣꯏꯒꯤ ꯏꯟꯃꯦꯠꯁꯤꯡꯁꯤꯒꯤ ꯋꯥꯠꯇꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯣꯏꯅ ꯃꯣꯝꯄꯥꯛ ꯃꯣꯟ ꯀꯩꯀꯩ ꯃꯌꯥꯝ ꯄꯤꯕꯤꯔꯛꯑꯦ ꯑꯗꯨ ꯄꯤꯕꯤꯔꯛꯄ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯃꯌꯥꯝꯁꯤꯒꯤ ꯑꯉꯥꯡ ꯃꯆꯥ ꯌꯥꯎꯔꯛꯄ ꯈꯣꯠꯄ ꯃꯌꯥꯝꯁꯤꯒꯤꯗꯤ ꯃꯣꯟꯁꯦ ꯁꯨꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏꯕ ꯂꯩꯀꯥꯏꯒꯤ ꯑꯗꯒꯤ ꯀ꯭ꯂꯕꯀꯤ ꯑꯇꯣꯞꯄ ꯃꯌꯥꯝ ꯁꯪꯁꯊꯥꯟ ꯃꯌꯥꯝꯅ ꯄꯥꯡꯕꯤꯔꯛꯏꯕ ꯐꯤ ꯃꯌꯥꯝꯁꯦ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯑꯣꯏꯕ ꯑꯐꯕ ꯈꯜꯂꯣꯅ ꯈꯜꯍꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯑꯗꯒꯤ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯈꯕꯔ ꯑꯌꯨꯛꯗꯥꯡꯒꯤ ꯑꯣꯏꯕ ꯌꯥꯕ ꯐꯤ ꯂꯩꯕꯁꯤꯡꯗꯨꯁꯨ ꯑꯩꯈꯣꯏꯅ ꯁꯦꯒꯥꯏꯗꯕꯗ ꯐꯖꯅ ꯊꯨꯞꯄꯒ ꯑꯩꯈꯣꯏꯒꯤ ꯃꯣꯟ ꯀꯣꯚꯔ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯐꯦꯠ ꯌꯥꯒꯗꯕ ꯁꯦꯝꯕ ꯐꯤ ꯑꯩꯈꯣꯏꯒꯤ ꯐꯨꯔꯤꯠ ꯐꯠꯇꯕ ꯌꯥꯎꯔꯛꯄꯒꯨꯝꯕꯗꯨꯅ ꯁꯦꯝꯃꯒ ꯑꯩꯈꯣꯏꯅ ꯍꯥꯞꯆꯕꯅꯤ ꯑꯗꯨꯒ ꯍꯥꯞꯄꯒ ꯑꯩꯈꯣꯏꯅ ꯊꯨꯞꯄꯒ ꯍꯥꯞꯄꯦ ꯍꯌꯦꯡ ꯃꯣꯏꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯇꯝꯗ ꯂꯧꯊꯣꯛꯑꯒ ꯁꯤꯖꯤꯟꯅꯅꯕꯅ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯣꯟꯁꯤꯡꯁꯤꯁꯨ ꯃꯣꯏꯒꯤ ꯈꯒ ꯋꯥꯠꯂꯤꯕ ꯁꯔꯀꯥꯔꯅ ꯄꯤꯔꯛꯄꯗꯒꯤ ꯑꯉꯥꯡ ꯃꯁꯤꯡ ꯌꯥꯝꯕꯅꯤꯅ ꯁꯨꯗꯕ ꯃꯌꯥꯝ ꯌꯥꯎꯔꯛꯄ ꯃꯌꯥꯝꯗꯨꯒꯤ ꯑꯩꯈꯣꯏꯅ ꯋꯥꯠꯇꯅꯕ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯑꯔꯩꯕ ꯐꯤꯁꯤꯡꯁꯤꯅ ꯁꯦꯝꯖꯕꯅꯤ ꯁꯔꯀꯥꯔ ꯑꯃꯒꯤ ꯃꯌꯥꯝꯅ ꯄꯤꯔꯛꯄ ꯃꯣꯟꯁꯦ ꯁꯨꯗꯕ ꯑꯗ ꯑꯩꯈꯣꯏꯅ ꯃꯣꯟꯁꯦ ꯑꯐꯕꯅ ꯑꯩꯈꯣꯏ ꯊꯛꯄꯒ ꯊꯝꯃꯤ ꯑꯗꯨꯒ ꯈꯔ ꯐꯠꯇꯕꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯅ ꯁꯦꯝꯃꯒ ꯃꯣꯟ ꯑꯣꯏꯅ ꯄꯤꯕ ꯑꯗꯩ ꯏꯆꯥ ꯏꯁꯨ ꯃꯅꯥꯁꯤꯡꯁꯤꯅ ꯂꯣꯏꯅ ꯁꯔꯛꯁꯨ ꯁꯥꯕ ꯌꯥꯎꯏ ꯑꯗꯩ ꯃꯁꯥ ꯃꯁꯥ ꯁꯦꯟꯗꯣꯛ ꯂꯝꯕꯤ ꯂꯧꯁꯤꯡ ꯑꯣꯟꯅꯥꯡꯒꯤꯁꯨ ꯂꯣꯏꯅ ꯂꯦꯞꯄꯤꯗꯅ ꯏꯆꯥ ꯏꯃꯨꯡꯁꯦ ꯂꯣꯏꯅ ꯂꯧ ꯀꯨꯝꯕ ꯌꯥꯎꯏ ꯑꯍꯟꯒꯤ ꯀꯨꯝꯕ ꯌꯥꯎꯗ꯭ꯔꯦ ꯏꯆꯥ ꯏꯁꯨꯒꯁꯦ ꯂꯣꯏꯅ ꯀꯨꯝꯕꯤ ꯁꯔꯛ ꯁꯥꯄ ꯂꯣꯏꯅ ꯁꯥꯏ ꯑꯗꯨꯕꯨ ꯂꯧ ꯀꯨꯝꯕꯁꯦ ꯁꯥꯕ ꯉꯝꯗ꯭ꯔꯤ ꯂꯧꯁꯨ ꯂꯧ ꯑꯃꯨꯛ ꯁꯥꯒꯦ ꯍꯥꯏꯔꯛꯈꯤꯅꯤ ꯏꯆꯥ ꯏꯁꯨ ꯃꯌꯥꯝꯁꯦ ꯑꯗꯨ ꯋꯥꯅꯗꯤ ꯍꯣꯠꯅꯖꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯔꯤꯂꯤꯐ ꯀꯦꯝꯞ ꯂꯩꯕꯁꯦ ꯑꯩꯈꯣꯏ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯔꯦ ꯎꯅꯥꯡꯒꯤ ꯖꯒꯥꯁꯦ ꯂꯩꯖꯕ ꯑꯩꯈꯣꯏ ꯍꯔꯥꯎꯖꯔꯦ ꯑꯗꯨꯒ ꯑꯉꯥꯡꯒꯤ ꯃꯌꯥꯝꯁꯦ ꯃꯣꯟ ꯇꯨꯔꯦ ꯑꯗꯨꯒ mayam awala kasi ko ng medyo na bak medyo na si bang ay hajen ni Manipur tholiba kanglu ki irang asi loisinduna state asida santi puraknaba Prime Minister Narendra Modi na kanglu anigi miyoi singda wafam ama phawba phongdok pa leitri India legana hauze unkhatnariba purup anigi lusingba sing punna phaminaduna wari sanabagi khongthang lokhatpagi tangai phadaba lei legana purup anigi miyoi sing tongan tongan unabagi artha thoke haina opposition gi MP Gaurav Gogoi na phongdokre
Wafam asing asi Parliament ki nongjumi phamda opposition na lenga ki mathakta Lok Sabha da pukhalakiba no confidence motion ki khanabada Congress ki MPs na phangdokhibadi mahakna makhata na haikibada tha ahum henjilaklaba Manipur gi irang asida Prime Minister Narendra Modi na ngasi phawbada karigumba wafa amata phangdotana tumina laisileba si karigino Parliament ki nongjumi pham hawba numita Manipur da tholebe irang asida nupi ani bu miya mamang dai kai ba pibagi video ama viral loikiba dugi matangda supnagi second contract khak Yaningdaba phongdokhiba dunatana lamdam asida santi puroknabagi wafam ngasi phawba phongdokpa leitre opposition lenga ki mathakta no confidence motion pukhalakliba si maruoina Manipur tholebe irang asigi matangda Prime Minister na karigumba wafam kharadang oirabasu phongdoknabani haiki Gaurav Gogoina no confidence motion ki debate adu haudoladuna hai Manipur ki damakta opposition ngasigi no confidence motion si pukhalakibani Manipur da mai chak paibasi India pumba mai chak paga pangkhakni Gogoina Prime Minister ki mathakta wahang ahum pukhalaki madudi tangdu leita draba Manipur da ngasi phawa Prime Minister Narendra Modi na haktheng ana satuna yengchinriba karigino isu asigi matang da yaning daba madi nuai taba phongdokpada numit marpur rom changliba karigino hojek phawada Modi na Manipur ki Chief Minister bu sindoktreba karigino haiba asini Mahana Hai Prime Minister Maoina Manipur ki umkhanariba phurup ani asida pukning phathana leiduna lamdam aduda amuhana nungsi janaba puraknabagi wafam thamdriba karigino Prime Minister amana thamba wafam haibasi atay minister amana ngangba waga khenaba yamna leigani miyamna su PM na ngangba wafam na hena lumna su logodoribani maram asina Manipur da mahusagi phibamda hanjilaknaba Modi na karigumba wafam matang oirbasu phongdokpa chungani haiki Hauziaroi bada maroyo pam kana pijari Phubala maning local ge high canal manata leiba local da kuki militant singa khulnga pa volunteer amadi state force ki apun batim ga nomai kapna khre Torbung Banglada kuki singya si bahaksang phomhaloi haibagi Chief Minister N Birena thajaba pirakle haina Coordinating Committee of 27 Assembly Constituency ki convener L Binod Kumar na phongdokre Mapan suba National Handloom Day thoram pangthokre loinana Kumal lampak ta hangliba relief camp ta angangani ki Sasti puja pangthokre Ngasigidi Paodam pijaba matang solution jare miyang tabiri basing bamuka na kurumjari 밤지각하